GA National Sport Governance Act 2025 amasung Manipur Sport Development Code 2024 gi matangda nongmagi oiba workshop pangthokre. Masung World Heart Day thoram pangthokre. Khurumjari STV Pawmin ing tabir basimbu taram nokchari pau sandok na pijari. Manipur Olympic Association Asindona National Sport Governance Act 2025 amasung Manipur Sport Development Code 2024 gi matangda nongmagi oiba workshop ama Olympic Baban Khuman Lampak Sport Complex Imphal da pangthokre. Thoramaduda Manipur Olympic Association gi former Vice President S. Lokeshwar, Sport Movement Committee Manipur gi convener R.K. Ranendrajit, retired IAS Dr. R.K. Nimai, retired IAS Bobby Waikhom amasung Manipur Olympic Association ge President Sunil Elangbam na maru oiba Presidium members sing oina saruk yakhibaga loinana sports ke lamda masak nairaba mioi amasung state level sport association ge mioi singsu saruk yakhi Thoram adugi manung chana Dr. R.K. Nimai singna moderator oiduna tongan ba sports ki maramda khang heiraba resource person singna National Sport Governance Act 2025 amasung Manipur Sport Development Code 2024 gi matangda wafam kaya phongdok nakhi Thoram Maduga Mari Lainana Manipur Olympic Association gi Vice President G.A. Sanatomba Sarmana Handak Parliamenta passed Tokiba National Sport Governance Act 2025 amasung Manipur Sport Development Code 2024 astagi matangda khana nainabani Manipur lengangna handak fonglakliba Manipur Sport Development Code 2024 asi tongan ba sport ki action sing phangle masigi matung tarakpada masida hapchaningba lokthokningba sing kupna khana nainaraba matungda lengakta pikhatnaba pandamda thoram asi pangthokpani haike Handakta Manipur Sarkarna tholakpa khoigi Manipur Sports Development Code enama tholakpa aduga loidana National Sports Governance Act hanamasu center dasu khoigi parliament ta pass tawgiba masisa Manipur Sports Development Code ena tholakpa sida tonganba Manipur gi sports sakhanabi demakta leibiriba expert mayam halaman mayam sing asisu tanaraga asigumba Manipur gi sports sakhatnabada awatpa khara leiriba koina ujeriba code asida leiriba si kitang hapchanba ko koina pam khara hapchanba natraga yaningda khara yaurga sumadu nakthokpa yabra haidu Manipur sarkar gi maikeida koi mayamna koigi presentation nama tawraga masi khata chumthokpiu si khara hapchanbiu hai bagi kanodu tarakna bidang tanga sigi workshop asi tonga ba expert mayam koina invite tawjare aduga state level association gi representative mayam singsu koina invite tawjare du mohoi apam sing du tawraga punna kanom lawminaraga sarkar da hajaraga rectify tawya natraga review tawya ba nasingbadu tawbinaba hajese haidana ngasigi workshop asi pangthoksabe Malemgi oina pangthok nariba World Heart Day gi manungchana Imphal Heart Institute Sagolbanda susindana World Heart Day gi thoram Imphal Heart Institute Sagolbanda pangthokre thoram aduda tongan ba masak nairaba Dr. Singh Imphal Heart Institute gi staff sing amasung mioi kayasu sarukyaki thoram aduga mari lainana Imphal Heart Institute ke chairman cum managing director Dr. K.H. Ratan Kumar na lifestyle na maram oiduna mioi chamagi manungda mioi kundi heart ki anaba oi masigi manungda chahi nifu gi makhada leiba mioi kayasu yauri heart ki anaba asidagi khara makai ngakthoknanaba miyamna awareness leiba matam chana check lokthokpa layeng thokpa yamna mathau tai aikhoina numit khuding e chari bachinjak asina hidak oiba yaba mawong da chasi lifestyle change toba amasung health awareness leiba yamna mathau tai haiki heart ki disease hengala di kari ne hengala ino ham tam da kona quite a maru life hoyi lifestyle ne the lifestyle change ka mai na to da ke have so koi lifestyle changes ai da koi exercise ma leire ani su da koi diet dum leire aduga koi ki ahum su da koi taseng na mental stress lei bisa asi su so factor di wai sai hu bu gi matak ta leiba mi ma am ji mi mangai bang da mom di heart ki sigi coronary vascular disease na ya jari ba adu angang da su koi na angang da muk leibani na angang da su hojik ti koi na hepok pada coronary heart disease au ba gang se coronary heart disease ma tum da congenital heart disease ay angang da leibisina samai manung da amadi amam yawe ba adu samai manung da amma yawi samung da 20% ti severe heart disease hoy heart ki awareness to leibiba empower to biba
mi mayam sina heart ki symptom mayam heart narpagi symptom mayam khangbiba adu akoina hauji hairi kaino sida week ki celebration sida all the time hairi ne akoina kamaina khangani heart narpa madam kamaina kan tokani koi asina sing basi mi du da import of dragadi mi du khangdragadi miss tokini hajari Additional Chief Secretary Anurag Baspaina Luchingba Government ki Makau Thongba Official Singna Thobal amasung Kakching District ta Department of Textile Commerce and Industry amasung Forest Department na paikatpa project singi fibam yengsinkre. Chief Conservator of Forest L. Joy Kumar, Director Handloom and Textile Elangbam G10, Divisional Forest Officer DFO Thobal Forest Division Jesile, MD Manitko Roman, Inspector of Factories K. Deepakna Khongchat Aduda Sarukya K. Khongchat Aduda Thobal District Labor Department of Textile Commerce and Industry ki Art and Craft Training Center ACTC Karaupopi Industrial Estate MOFPI ki funding makada sagat kiba YTB Kuno Mega Food Park Project Karungpad Bird Sanctuary Kakching District ki Pumlen Pad Ecotourism Site ki fiba Mari Lainana Department ki Official Singa Punna Yengsin K Loinana Project Sing Mapung Fana Mathau Tauba Ngamnana ba Khanak Kibaga Loinana Interaction Pangthoke Anurag Baspaina Art and Craft Training Center ACTC Thaubalga Mari Lainana Director Handloom and Textile da Center asi Yengsin Baga Loinana Mafam Masida Thaubal amasung Kakching District ta Craft Chakhananaba Matik Chana Infrastructure Labor Incubation Center Semgatnanaba Proposal Semnaba Khanghanke Thobal Forest Division ge DFP amasung Frontline Field Staff ka pangthokpa Mifam Forest Fire Lam Khopchin ba Logi Wangmada Laiba Kothokpa Thingnaba Pautak Piki Thobal District ki Deputy Commissioner Officer Review Mifam amasu pangthoke Mifam aduda DC Thobal Hana Kamai SP Thobal General Manager DIC Project Officer Handloom and Textile na sarukya ke Mifam aduda DC Thobal da Flagship PM Biswakarma Scheme Central PMU amadi NSDC Partner Smooth Implementation hena khumang choksina pangthokna naba khanghanke Yelhongai dagi chanarakpa ima panthoibi amadi Durga Iratpa ge mengda tawhaidaba chanabi kaya ama yaksilakliba ase District Administration amadi District Police Bisnupurna akanba midyeng changsin hanningbagi apamba fongdokpaga loinana maitei ekhoigi phazakraba ningol chakobagi masak ase chawkhalakpagi mingda awonbagi mingda khudol potki hidanabagi chanabi romda changsilakliba ase lai haktaktagi thambiramba chatnaramba machat aduda kumsigi ningol chakoba ase pangthok minanaba ba hona minasi haina United Women Development Organization Bisnupur District na appeal tawri Ningthau Khongda Laiba Loop Asigi Officer Pangthopa Paumi Singa Unaba Amada UDO gi President Nepram Bimolana ngasidi ima panthoibi amadi Durga Iratpa ase adungaidagi chanarakpa laigi oiba mathong mangam pangthokpa gi thabak thoram kaya singna thairaga ithak irang lomda oina chanarakpa nisa chaduna koiba langba bom amadi bombula thabagi kumhai ohelakpa amadi nupa khakta natana nupi sing fawba yaksinduna lagaw tharakpa asina kunai asegi manghannabagi kumhai oirakle Mastigumba kaya ase District Administration amadi District Police na yengshin ba amadi chekshin ba watpagi mamini maram aduna asigumba kumhai ase ipa ipu haktaktagi chanarakpa ira thongnibagi kumhai adu oihanana ba District Police amadi District Administration na ahenba midyeng chanhaningbagi apamba fongdokhi mahangna makhatana ningol chakoba haiba kumhai ase Manipur gi oina atangba kumhai amani amadi kumhai ase malem gi oina atangba machin mokpa anige nungsi ichel chesin hanba yamna fazaba kumhai amani adubu ngasigi kumhai asi matam kuina unarudaba machin mokpa sing ngamjaba mathel ama chaminaduna mache machal oibasingna mabung mokpa oibasingda yaifat thaujal pinaduna harang nungaina pangthoknaramba adu muthatlaga khudol potki hidanabagi kumhai oina onthoklakpa amadi kumhai asi lairaba amadi ina khunba ani masak khangdoknanaba kumhai oihalakpa imung amagi mau oiminaba machil manaw anigi marakta ikai furup khumhanba kumhai oihalakpa amadi lairaba mabung mokpa kaya amadi Chakoba ngamdabagi kumhai ohelakpa asi aikhoigi kumsigi ningol chakoba asidagi khudol potki lamjal yaudaba kumhai ohelasi haiki ngasigi paugi mifam aduda lupki secretary RK Tombishana amadi atai thaupuba sing loinana member sing su sarukyaki
ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯊꯤꯟꯗꯅ ꯂꯥꯎꯗꯅ ꯕꯣꯝꯕꯂꯥ ꯊꯥꯗꯅ ꯇꯧꯕꯁꯦ ꯇꯧꯕꯤꯒꯅꯨ ꯍꯧꯈꯤꯕ ꯀꯌꯥꯗꯁꯨ ꯕꯣꯝꯕꯂꯥ ꯊꯥꯕ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯄ ꯌꯥꯎꯔꯝꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯨ ꯑꯃꯗꯤ ꯂꯒꯥꯎ ꯈꯥꯎꯕꯁꯤꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯅꯠꯇꯦ ꯃꯁꯤꯁꯨ ꯍꯟꯗꯣꯛꯄꯤꯌꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯈꯨꯗꯤꯡꯃꯛꯇ ꯔꯒꯥꯎ ꯈꯥꯎꯕꯁꯦ ꯊꯤꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯤ Manipuri Dharmana Chahi Chama Surakpaga Mari Lainana Layoikraba Lairen Mayum Ibungo Halna Iramba Narasing Awangamba Drama Hayeng Utlagani Hairi Manipur Press Club ta Pangthokpa Paugi Mifam Critics Forum Manipuri Secretary Dr. Athokpam Kholchandrana Sahi Asige September Kuntra Asi Manipur Drama Amasung Sahityagi Oina Yamna Maru Oiba Puwarida Leheuragadaba Numit Amani Ing Kumja Lising Amaga Chamapan Kunmangada Matam Adugi Ningthau Churachan Maharasna Govindajigi Mandapta Lamdam Asige Laihaudagi Haukiba Aikoigi Irolda Sanaba Ahanba Drama Oina Narasing Awangamba Utkiba Adugi Chahi Sama Mapung Faba Numit Oiri Ningsing Kumonasi Chahi Chupagi Oinasu Seminar Workshop na Chingba Mamangda Pangthokpa Laikre Tang Kuntrada Drama Oina Utkadoriba Asi Ngasigi Lamdam Masida Oriba Fibam Asida Lamdam Asigi Miyamna Maraibak Ningba Nungsibagi Wakalon Leiba Yamna Maru Oirakli Narasingumba Laibaki Dama Katokiba Adugumba Ningthau Macha Amagi Punsi Warida Yumpam Oiraga Lairen Mayum Ibungo Ahalna Iramba Drama Asi Nahona Utkadabani Masina Manipur Imagi Damak Kathokpa Ngamba Iraicha Tholak Nabagi Wakalon Piba Ngamgani Thazek Mahagna Makha Taraduna Numit Asi Lisingamaga Chanipan Kunmangada Chahi Taret Kuntakiba Aduda Narasingamasung Gambir Singna Hotnaraga Lamdam Asigi Damak Lanteng Naraga Awasingdagi Iramdam Asibu Ningka Tamhalakiba Aduda Drama Asina Yumpam Oiriba Wari Yenglabadi Pathokadoriba Kumonasi Chahi Chani Surokpagi Kumonsu Oigani Haiki Churachan Maharajna Lermiba Makoida Selamiba Wakalon Koi Lamdam Zigidamakta Makoina Narsingagi Wari Ulila Oina Itoktana Sanagiba Adugumba Lila Se Nasi Koi Lebamagi Ulamakak Miam Soidana Yo Hangani Habigi Tajabase Nasimana Koi Nogzaraga Koi Torumji or Zaptojaban Ta Mari Marigi Sepong Amagazo Koi Topsagan Hariba Numiseda Sepong Zidazo Koi Yamna Koi Wakalon Chindo Karamakai Koi Tamnava Honaze Hariba Torumzigi Manunjan Tankontragi from Zeda Pungan Dramazi Utpasima Koi Lixari Sepong Putopasiga Anisi Tamjab Manipur Pradesh Youth Congress Committee Makada Wabagai Youth Committee na Sinduna Kakching District Manung Chana Leiba Sekmaijing Mamang Laikai da Leiba Sakir Ahmed ki Yumda Wabagai Assembly Constituency ki Oina Bot Chor Gadi Chot ki Signature Campaign Hudokre Hudopagi Thoramda MPCC ki President MLA K Megachandra MPCC ki OBC Chairperson Sakir Ahmed Telangana Pradesh Congress Committee ki Vice President Saddam Hussain Kakching AC ki ex MLA Y Surchandra Oinam AC ki ex MLA L Radhakishore MPCC ki Office Bearer Party ki spokesperson Amadi AC asigi tongan ba mafam singdagi lakpa miyoi kayana sarukya ke Thoramaduga Mari Lainana MPCC ki OBC Chairperson Sakir Ahmed na British na India bu khudum chanduna ot naiba adugi saruktagi Hojik ot nairiba asina saruk tara heli haiki MLA ke Megachandrana Prime Minister Narendra Modi chahi khudinge naha lakh kaya marum thabak pigani haikibani adubu hojik madu kadai da chatkre government ke lairamba department kaya privatize onthokhrabani na government ki ahangba post kaubagi chang hanthakre haiki 2017 da BJP ki lengangda governor ki wasa tolaga thorabada lakana makhai sahi kudi ni naha sin thabak pigi haiki thabak pigi laidadala aikoi ki naha singi thabak mangba कहीं जो थबक मांगी भारत की दिन खाता मदगी ले रखा हुआ पब्लिक अंडरटेकिंग तोमान का कॉम्पिटिशन लेकिन ये बात डिपार्टमेंट में आम चीज़ लोग इन प्राइवेटाइज तो होती है ना मोदी जी भी होते थोड़ा भाग रहे अदानी जी भी होते थोड़ा भाग रहे ये तभी की आंखों में रहते हैं ये तभी की आंखों में रहते हैं नाची की फ्यूचर करेंगे ना OBC की शेड्यूल कास्ट की शेड्यूल ट्राइब की रिजर्वेशन ने जब मतलब बहुत महंगी डिपार्टमेंट से तो प्राइवेटाइज तो ठोकर लगी मधुबी रिजर्वेशन दे रहे हो that is why it's a violation of the constitution of India
Hayeng September 13 state asida Manipur ge lamyanba hizam irabot ki mapong numit ka mari lainana hanagi Manipur Human Rights Commission ge member NG Nongyai na yaifa paujal pirakli. Mahaki paujal da lamyanba irabot na Manipur singbu luchingduna loilam sandokpa British tanthokna ba December 18 amasung 13 da lising amaga chamapan 19 da chinga lampak Imphal da famkiba mari suba Nikhil Manipur Mahasafna Manipur da purna Daitya Sil Sasan Right to Self-Determination Lingba Sabalog Bot ke Mikhalda Pangthokpagi Warep Lauduna Miyamgi Iho lising amaga chamapan kontra nipandage lising amaga chamapan nifutare fauba changsinke Burma amasung India dasu loilam sandokpa British tanthokpa iho singda thodang lauki Miyamgi Iho asina maram oiduna malemgi ani suba lanjau matungda British Parliament na Burma Independent Act lising amaga chamapan nifutaret amasung Indian Independent Act lising amaga chamapan nifutaret na ningtamba leibak sing oike Indian Independent Act lising amaga chamapan nifutaret Section 7(1)(b) na Manipur ningtamba democracy chatpa leibak oiduna Manipur State Constitution Act lising amaga chamapan nifutaret ki makhada Utlaw constituency daki bot karaktuna MLA oike mahak lawmi sinmi tola taraba lairaba singi marupni miot minay leitaba manaba khunai semgat lamba luchingbani Manipur State Constitution Act lising amaga chamapan nifutare semduna ningtamba leibak lising amaga chamapan nifutare take lising amaga chamapan nifu mapan semgat lamba maraibak nungsiba kathokpa luchingbani mahaki mapong numit lakpa asida mahaki freedom nafam sing induna state asida nungsinaba tengbang tangdu leitaba chaukhatpa amasung amata oiba manaba khunai ama purakpa oirasanu haike lising amaga chamapan humpu tara nipan dage lising amaga chamapan marifu humdoi fauba maharoi lup amagi thogai puringai lengakta taksin gadawa matam aduge deputy chief minister I tompongna thodang lauduna numit ase general holiday ohlambani trust na wari sanaduna lengakna kaisam patage hiyangthang lambi fauba national highway mahaki maming thonkre mahaki poknafam pisum amasung aroiba yahip takiba tangbo Myanmar malamgi thakta semgatnaba aiba cherol pisinkre lengak na thuna thabak pakhalakani haibagi thazaba thamni haike Retired Professor Dr. S. Bagyapati Devi gi miteng makhada laima chanu nawa tengbang lup amade Sangai Trust Foundation apuna khusamnaduna ngasi kaira gram panchayat ki panchayat garda nongmagi oiba health awareness program ama pangthokre thoram asi maru oina nupi singda toina naganba cervical cancer breast cancer mangjongna khandoktuna makhoi gi punsi mahingi fibam phangnaba pangthokpa thoramni ngasigi thoram maduda Professor Dr. S. Bagyapati Dr. Nauram Bandana Devi MD gynecologist Elangbam Santi Leima Pradhan Kaila Gram Panchayat Salam Prasanta Managing Trustee Sangai Trust Foundation Thokchom Renu Headmistress Singjamai Chingamakha High School na athoiba mithunglen oina saruk kya khibaga loinana Leima Chanu Nawa Tengbang Lupke Secretary amadi atai member kayasu saruk kya khe Thoram maduda Professor Dr. S. Bagyapati former HOD Medicine RIMS na Cancer Detection and Prevention ki maramda marik chumna paudam khe Dr. Nauram Bandanana MD gynecologist na cervical cancer asi karamna oirai amadi karamna hairiba cervical cancer asidage ngakthokani haiba asida wangangke nursing officer Thinguzam Rita amadi Amusana Brahmachari mayumna anina vaccination ke matangda miyamda paudam ke ngasi sarukya kiba nupi nifu romna mathau taba hidak langtak kayasu Salam Prasanta Managing Trustee Sangai Trust Foundation ke maikai lemna yenthokke program aduge sarukya kiba nupi manga dasu cervical cancer ke vaccine su kapke Coalition Against Drug and Alcohol Kadana Nisa ki mayokta chatharakpa campaign ke sarukama oina nongmagi oiba awareness program ama poiro khongjin mayai leka Imphal East ta pangthokre awareness program asige themna nisana khunai da piba chaitheng amasung masibu thingbada miyamgi thodangna oike awareness program asige president member oina Hizam Priyo Kumar president kada Namairakpam Bogen vice president Poiro Khongjin Youth Club amasung Laistram Navadip Singh senior Poiro Khongjin mayai lekai na oike awareness program aduda Samananda Laistram secretary Poiro Khongjin Youth Club su sarukya ki aduga awareness program asige resource person oina Ningthausam Doren vice president kadana oike
Thauram maduda Ningthausam Doren Vice President Kada Head Office the Maru Oiba Nisana Sokhanba Kayagi Matangda Wafam Kaya Thamki Aikoigi Manipur gi Tungi Yumbiral Oirakadaba Inkhalakliba Naharo Singbu Mayai Kaba Chinjak Drug na Landaraktuna Lamdam Asagi Matik Mayai Leiraba Naha Kayabu Sondam Nadamba Sum Charaba Kunai Amagi Maikaida Pusilaktuna Ngasidi Angakwa Fangna Akibagi Masak Oiraba Chaitheng Ama Pirakli Maram maduna ngasigi Manipur gi Naharol Singbu drug na manghaliba kayagi matangda kupna khanghanduna drug tagi lapthokna naba hotnabagi tangai fadaba laikai gi club maira paibi singa kusamnaduna aikhoigi inkhalakliba tungi yumbi oirakadariba naha singbu nisagi khayatagi kalhaunaba aikhoi punna hotnaminasi haiki Huzik atemba break amatang lawminasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makha tarakpa pauda India Langakna Larik Mayek Chatana Lariba Mio Singbo Larik Mayek Chathandona Mipum Kuding Iba Paba Haihanaba Pandam Galoinana Ulas Nava Varat Saksarta Karyakaram Assessment Test Ke Makada Paikhalakliba Foundational Literacy and Numeracy Test FLNAT Ngase Bisnupur District Ke Moirang City Block Ke Manung Chana Laiba Trong Laubida Pangthokre Exam Adu Manipur State Livelihood Mission Asemba Anawa Mangal Village Level Federation Ke Self-Help Group Members Singna Sinduna Trong Laubi Junior High School da Pangthokhibani VT Adult Education Exam Asida Anawa Mangal BLF Ke Self-Help Group Member Jani Yankai Amadi Non BLF Member Kunna Sarukyake Lising ani kuntare ke angan basarukta pangthok laba yai haina panari batara humdai shuba Manipur Assembly election da Thobal District ke 34 Wangjing Tentha Assembly constituency da mirep oina Chongthoknaba Thaurang Tauriba Langathel dagi Dr. Sagol Sam Ibo Chobina Karigumba Mahakna Mikhal Asida Mai Paklabadi Wangjing Tentha Assembly constituency Asida Senja Tumja Leitaba Ahongba Assembly constituency ama purakpa ngamgani amadi mahaki thagi tolop amadi local area development fund miyam da khusinagani haina affidavit ka loinana miyam da wasakre Langathel da laiba mayumda pangthokpa miyam gi mifam amada Dr. Sagol Sam Ibo Chobina Ot Commissioner amagi mamangda wasakpa tongan ba warol yawba affidavit ama miyam mangda pathoke Politics tauba haiba asi senja thumja leitaba amadi miyam gi damak kathokpa ngambagi thauna adu leigadabani ngasi mak rajniti tauriba aikhoi ge luchingba sing asina micham miyam gi khanbada masagi maranai tagi khalaga senja thumja taubana aikhoi miyam da awaba mayok na halibani ngasi ge larik laisu hairaban na harol kaya thabak changnabage paisa puthokpa ngamdabana ningba kaina leiri asigumba pendaba kaya asiko khanaba aikhoina mikhalda senja thumja taudana asengba kathokpa ngamba luchingba khanba mathau tai haike ngasigi mifam aduda Wangjing Tentha Kendra gi tongan ba polling station singdagi lakpa mihut sing amadi atai district tagi lakpa saknai raba luchingba kayana sarukya ki ba sing adugi manungda kakching dagi retirement IGP M Sushil Kumar Wangjing dagi retire IPS sarangthe Manau B Khoren Thaba retire Colonel Haisarat Khangabok tagi retire Deputy Director Dr. KH Akoishana Thobal dagi retire lecturer Dr. AK Manglemjau su sarukya ki Manipur gi saknairaba theater director amadi lila iba wangkhairakpam kaminina khanghaudana laikhidabada awaba fongdokpagi mifam ama Manipur Cultural Organization gi president Kangjam Radha Kumar gi yumda pangthokre mahakna hinglingai matamda theater gi lamda lauramba thaudang kaya singtha khibaga loinana minute ani tumina leptuna awaba fongdokre hairi aroibada maroiba paw amuka na pizari MOA National Sport Governance Act 2025 amasung Manipur Sport Development Code 2024 gi matangda nongmagi oiba workshop pangthokre amasung
World Heart Day thauram pangthokre. Huzik fabagi oina ISTV na pizza pa paw matang asida losinjare meeting tabiro pumna mapu amukana krumjari.